Thawal Police Station konba wangbal khongnang khongda police na ngarang nungthil achat awok sing check tawbada mayai kaba drug ka konana miyo mari phagat pangam khre makoi degi sapon ke kunthra da haplakpa heroin gram chahumga humbudra manga dasmik taret mari phagat pangam khre Thawal District Police ki SP Dr. S. Ibomcha Edison SP Operation S. Sajidananda ani gi being makhada Thawal Commando gi OC N. Tikendrana Luchingwa Police ki team amana harib drug sing asi alto car ama Khamduna check tawbada phagat pangam khibani Russia da laidiba India ki ambassador Bala Venkatesh Verma na hai khre madudi COVID-19 dagi ngak thoknaba Russia na puthokpa hidak Sputnik 5 ahan ba tangkak ki oina chaliba April tha asida India da yorak lagani Venkatesh na makata na hai kibada India da puthokliba hidak sing asi tapna hengalaktuna tha da million dose yankai helak lagani India da laidiba Russia ki deputy envoy Roman Babuskin na hai kibada India na yamna thuba matamda Sputnik 5 pu India da sijinaba ayaba pirakpa sina laibak ani gi marakta anokba afaba mari amaga amuk sagapa ngamna lagani India da noma khakta da COVID-19 positive oiba mi gi masing khwaidagi yam hengalakhiba oina mioi lak ani gi matakta positive oiba thengnakhre nakal amadana active case masingna lak tara mari hen khre haina United Health Ministry gi data amana hari Another positive case masing asi tharaga laibak asi oina apunba COVID-19 gi case masing asi crore ama lak nempu lising humputara mari ga chaunga ga humpu mari yokre Hanagi Central Bureau of Investigation CBI gi director oiramba Ranjit Sinha ngasi ayuk Delhi da laikhidre mag masagi chahi humpu ga nipa sukre 1974 batch ki retire tawkhraba Sinhana retirement chatge mamang da CBI gi director oiramba natana Indo-Tibetan Border Police ITBP ki director general gi phamsu puramki mangasi ayu pungmai makhairom tabada laikhidabani mahak kanangnaba official khadana di mahak COVID-19 positive oikraba tungda laikhidabani hairi Pakistan da leiba France bacha singi mathakta khudong thiba kaya nangba yarakpagi fibam lakpadagi maram khara lairakpana France macha sing amadi company khudimak Pakistan thadungnaba France ki embassy na khangan khre France ki President Emmanuel Macron na magazine amada Prophet Muhammad ki cartoon hapada support tawpa wangang lubagi Pakistan da France macha singi mathakta khoisauno fibam amada lairakhibani Hauzik Kazakhstan gi Almaty da chathariba Asian Wrestling Championship ta India gi Sarita Morna nupi kilogram 58 title lobungam khre Masigi matakta Sima amadi Pujana su bronze medal amamam lobungam khe Masagi sei kunmanga surabi Haryana dagi wrestler Sarita Morna Mongolia gi Subdur Batar Japu tara tareta maithiba pidura goal lokhi